Sakhangdaba Singna Kailengjang Kuki Khulgi Khullakpagi Yaona yum ahum Mei Thadoklamle Khunjasing LANJENNAKHRE ngasi ayuk pung 10 rom tarakpada Kangpopi district ke manung chanba Leimakong police station akonba Kailengjang Kuki Khulda Sakhangdaba khulai matik chana paiba mioi singna landaratuna Khunjasing Khullakpagi Yaona yum ahum Mei Thakre Sakhangdaba ki attack asida masa kanjunaba Khunjasing safagadaba mafamda khul thadokuna LANJENNAKHRE hairi Pawasina makha taraduna Sakhangdaba khulai paiba sing aduna khul asigi yum kaya amasu thugaiduna amangata thokhalamle hairi attack asigi matangda ngasi nungthil athengwa fawda kanagumba lup amatana claim torokpa leitri maragasida Kuki Students Organization Sadar Hills na ngasi ayuk Kailengjang village da landarakiba adu NSN IM gi chathakiba attack ni haina kanna yaningdaba fongdorakli KSO Sadar Hills ki Cherolabada matik chana khulai paiba NSN IM ki Kadar Singna ngasi nungchil pung amaga minit 13 rom tarakpada Kailengjang Kuki Khulda changsilaklaga khulgi yum sing Mei Thadoklamle Thodogasi Deputy Chief Minister L Dikho amadi Home Minister Govindas Konthaujom Yaona Senapati District Headquarter da UNC gi luchingba singa santi gi wari sanariba mafam asidagi kilometer 5 rom khaktamak lapa mafam da thokibani Maramasina attack asi santigi wari chathariba asi kaihananaba mara lejudaba Khunjasing da aki akhangpi naba chathaba attack amani Kangpopi district ki miyamna santigi damake lebli district asiga miyamna mamangda asigumba makhalgi kaihobagi thawong kaya chatharakhrabasu angambi thakta pukning fathaduna lakibani masi asomba amani haina lobudi chumloi naga kangbuda attack asi mari leinana piba paujildi naga gi khul kaya ama Kangpopi district manungda leiri Nagagi kulai paiba kangbuna kai hobagi thawong kaya chatharabasu Kangpopi district ta leiriba naga khulsing akiba yauduna santi oina leiribasi Kuki singna pukning fathabadagini adubu Kangpopi district ki Kuki khulsing da kai hobagi thawong sing leptana chatharaklabadi Kuki singsu khul amadi micham miyam kanjunabagi damakta matik chaba action lokhalakpa yai Maramasna law enforcing agency singna ngasi Kuki Khulda changsinduna yum Mei tharambada chainaba sing faraga leibaga sigi ain gi makhada chairak pibiyu karigumba chainaba sing gi mathakta thabak lokhataba tarabadi KSO Sadar Hills sunaga group singa ain ngangnaba leiriba agency singa kusamnaraga manipura hojik mayok nariba tangdu leita daba fibam asi thokanbani haina logani hairi